Image PAODAM Ming Tabiri Basungbo Yumnam Anuradha Devine Konona Krumzari. Housing Maroiba PAODA State Amadi Central Force Singer Pusangi Matata Logi Oiba Exxon Logani Haina, Chief Minister and Bidena Pondo Cray. Kulai Baiba Kukisingna Sugunuda Landarapada BSF personnel Lama Soklay. Amasung Sangnaraba Aiba Singh Gulzar Amasung Jagat Guru Ram Bhattacharya da Lisangani Kulumdogi Gyanpit Awards Piragani. House of Sandan Pizari Manipur Game of Amatada State Force Amati Sandan Force and Dot Sangnarapa Kudimal Taraina Lote Makoki Matata Logi Oiba Exxon Loragani Lemna Taro Haina Chief Minister Nongtoma Bidena High Cray. Ngasi Minister Secretariat MLA Minister Sengyaw na pagtukiba paugi mipam amada wapam asi phungdok laduna Chief Minister Bidena Hai Manipura thokliba irang asibulak sinaba honabada masage mathau tawjariba police ke makothomba officer singda makhoi aningba apamba phanglaktama matamda duty tariba mafam adu thadokadamani haiba wapam lengana yengduna leibangam loi Amadi Lana Asida Chennai Haiba police personnel ama suspend Taurubaki Damakta Suarsampuda Tokiba Todok Adubo control Taunaba Honakiba SP Amabu Mapam Adu Tadoktuna Chakadabani Natrapadi Hatkani Haiduna social media Singda Tadorokpada Natana social official Oina Kihan Kangatorokpa Asi Tarana Lode Todok Asida Cheneriba Mui Aduki Matata FIR Panduna Logi Oiba Exxon Lokalagane Kuzukulai Leiba Mapam Kudimakta Sandanta Forcing Ngagduna Thamli Loinana Jingarenda Tokiba Todok Aduda Chenaba Ayadbe Personnel Tereso Houses Suspend Totuna Makoki Matakta Akanba Monda Inquiry Satari Singarenda Amadi Suar Sanpoge Todokta Laikidrapa Singh Asimak Nungaite Adubo Jatarakiba Tonka Adudi Akanba Monda Kandem Tawi Haina Sopodoki Makal Makagi organization Mayama Mathola Kanda Manipur ki Praja Misham Sindayamna Mipai Bapibiyaba Tujung Bapibiyaba Thamorum Kaya Tauruk Pasimasi Ay Lepinaba Haidanai Nasigi Sugumba Numisida Mayamda Apim Tokjari Nasimbat oil pump thingy karigino oil pump singin sanga aga thau hapu halo na halaka paisa piram na sakki thau do di sing na te do kongma ne su we aba thau thau na te do thau oil pump sing do adagi moi paisa piraga leiraga pore ni do adu kanu dagi tuyen dagi sing han badam na pa dagi sing han badam na hapu chakra matu ki sense of humanity do krai the chakra sense of belongingness state sigi machao bagi du krai de kare adu duna leba kramaina kan gadori badu mentality adu wakal ai sidagi mullaga pune na khali badu na kramaina ai leba kan gadori adu is thinking masi I am shop language da I am the masi to biganu haidana ai haidi Kuki Kulai Pibasingna Sugunoda Chatarkiba Etekta BS personnel Ama Nongmai Maruna Pambadiki Soklay Mota Yauna Pompi Bomb Amadi Nongmai Masing Kangtana Kapsalakpada Yum Kaya Amangata Togle Houseksu Lepaletana Etek Satadakle Garang Midang Pong Nipamakai Aduai Deke Kuki Kulai Pibasingna Lalul Pai Amadi Dongyang ka anige karaktagi Sugunu Makha Mayai Amadi Awang Tamna 81mm 51mm mortar Amadi Popibom Kuntragi Mathakta Kapsalak Patanatana MMZ round kaya su kapsalaki Gogi Kulai Paiba Singna Kapsalakiba Nongmaida Sniper Amadi Double Blaski Marusu Yauri Gogi Kulai Paiba Singna Etek Satarapa Dagi Manipur Turel Mayada Kundariba Kunza Singh Tawai Hingnaba Sapagadaba Mapam the Jenaki. Gogi Kulai Paiba Singna Atad Akam Laitana Kapsalakiba Motar Singha Adu Sugunu Bajar Pauba Yoruk Badagi Lambi the Leba Miam Kam Maike Kangdana Jenaki. Leptana Motar Kaptarakpa Aduda Sugunoge Yumkara among Tatoki Adubu Laiba Pabadagi Todopa so open the Yamakide. Amaramda Kuki Kulai Paiba Singna Napatka
ताइनबा कुकी खुल्लोमदगी तंगजंग खुंजाव तमना नोंमै कापसलकी मसिदा सुनतना कुकी खुलाई पाइबसिंगना तंगजंग खुंजाव तमना लाव खोंगदुना उसित थवैदबगी मावंगदा नोंमै राउंड के कापसलकीबनी ngarangdagi hauduna satharakiba etek adu lepa leitana ngase ayok phawba chatharakiba aduda ngase ayok pong nipan khara helakpa adwaida kuke khulai paiba singna chatharakpa etek da sugunu makha lekai da duty tawduna leiba 136 battalion d company BSF ke personnel ama oi thangba lengsumda pandana sokhi soglapa personnel adudi head constable somdat jahi nipumanga himachal pradesh tagini soglapa personnel adu लौथोंनबा होनबदा खुदों सादबा कया मायोनखे कुकी खुलाई पाइबा सिंगना लेपलेतना नोंमै कापसलकपदगी असोपा पर्सनल अदु लौथोपा ngamdana लेरंबा अदु BSF के अहनबा टीम संगसलक्तुना कोवर पीरबा मतंगदा लौथोक्तुना ट्रेनमेंट गिदमक्ता इम्फाल पुखी माकी असोपा अदुदगे नोंमै मरु अमा सिजा हॉस्पिटल दा लौथोकी कुकी कुलाई पाइबा सिंगना लेप्तना एटेक सथरपदगे ngarang yumda leiba ngamdaduna lanseluba sugno mayai lekage khunsa amana hai kuki kulai paiba singna ngarang numidang ka lepleitana bom yauna nongmai kapslapa asidi sugno gi miyam tumna halage haibige wakalon tha amada chathara male makoina kapslapa bom sing tuden torbanga nakna leiba yum singda pokhaiduna amangata kya thokle amangata thokliba yum singa aduda mi leinaba yauri karigumba etek aduda micham seba yaram labade masigi daita kanana pubigane kukikulai paiba singna chatharakliba etek aseta thawai hingnaba chenbada nungsikraba yum ase tadokpa numit humni helakle karama matamda yum aseda nena tana leiba phanggadaribano khanbada awaba ma oire ngarang etek aduda 81 mm motor cell singi yauri masida sunnatna mmc ge round chama hena kapsalapa asina takpadi kuki kulai paiba singi maningda Assam Rifles leirabra haibiki chingnaba phaude makhoi leiraka kuki kulai paiba singi etek asi level lakadra hairaga hena kansina etek sathadakliba asi mari leinaba singna mieng changbiu lengangna so mieng changbiduna kuki kulai paiba singi etek asi leban hanbatana tana kuki kulai paiba singa asi maru phangna takthophi khro haina so mahana makhata khe kuki kulai paiba singna bomba kapsalaktuna pokhai khiba mapham sing sugunu police ke tim laktuna yangsin khe sugunu makha mayai amade awangi tongan ba mapham singge bom pokhai khiba mapham sing yangsin khiba galoinana sugunu mandop leikai ge lambi da leiramba pokhai da ba popi bomb amasuri ko patokhe loinana sugunu pamang leikai ahan ba leirakta leiramba pokhai khraba pompi bomb amasu recover tauke taruk tarik ki akoi ba round on rounding julon pok duaina tawkhairaga launa pok tara leireba pokhairaga aduna dima adu rituan motor de adumaina tawkhaiba ngamoy aituan motor mak natraga de adumaina luna yam launa pokhai ba sokngam ngamoy ba cha ai haijening adu masida manipur sarkar sina masida karino tobiri se akoi tubham japum karim da khangjadare Sawa Memorial Manipuri Intellectual Property Museum member IPM na Sindona Manipur University Kansapurgi Art Science Department ke Senator Holder ngase and idiosyncratic spectrum of literature, culture, language and society of Manipur Highway Hiramda Nomagi Oiba Indo-Bangla International Seminar Pangthokre Taramasida DME University ge Vice Chancellor Professor Nomaitam Rasmon na Atoiba Mitung Nepam Amasung Right Plate ke Founder Chairman ke B Ingar Rembana Tharamapu Amasung CMMIPM Bangladesh ki Curator Sanaton Hamomna Akanaba Mitung Oike
Kumsal lisangani mapangi February gi tang tara tareta Okrol da thokiba laibak thiba thoktok amada lekhidraba Dr. T.H. Kishan Y. Tokent amasong A. Rajan lekhidabagi taramangarak Suba Ningsing Thauram Chumsen Minerasi Haiba Hiramda ngasi Mapari Ningsing Kon Lob Manilna Sinduna Jarapkot Complex Manakta Leba Mapari Ningsing Kon Pangthokre Taramada Socio-Political Commentator Posangbam Sunamani Dr. Ambedkar Stat Awardee Yimnam Ningond Ivethui Devi Saide Academy Awardee Sarajjan Tiam Manilge Chairman Soram Tikendrajit Singh Amadi Environment and Climate Change Government of Manipur Director Taurambam Singh President Member Singh Oina Satyaki Taramadagi Manung Channa Lekidrapa Athoba Onge Photoda Leishu Katuna Ikai Kumnaba Utkibaga Loinana Bir Kumar gi Saisakpa Singna Lekidraba Singbo Saitaba Isai Amasu Kudon Tanki Taramaduga Mari Lenana Mapari Ningsingko Love Manelge Convener Kapur Yimlembamna Pondurapada Lamda Masida Leminariba Purup Kudimak Amata Oina Punsinase Haibasi Putok Laga Nainagadaba Wapam Nati Masi Isa Ishagi Mingda Yaudaba Posaka Mani Manipura Haukiba Puarigi Tagakyada Ipa Ipu Sink Kudemangna Karigamba Hiram Amatada Purup Sink Amata Oina Punsinabage Wapamba Kananabale Kide Adubu Masi Punamaka Ase Manina Kananarapa Matung Purup Kudimak Punsinaba Honabada Wakalgi Laina Amagump Miamna Polakiba Ase Karigno Haiba Nainaduna, Aikoi Puna Amato Aina Punsanasi, Haina Supondoki. Hindi po mali pangidagi kung ano man tadi ibasa kita magta at ko yung kadogo maduta ka manipugi nagdama si kumayo sa tangan mayo na makalakan ni ato ka masama suta iba okay mati ay yan na bagay lang di mo siya ay ang tawa masih padala si to yari asa ba sumjit amana chip kibada alay ko oy si ay nayang nakanda ipambe Lan Torobasu Aikoi Sadabati Yadabana Aikogi Sanaba Putogliba Lomi Sambu Puning Togapo Oina Potong Marangkaina Putopangam Bangasi Prime Minister Krisi Sanjay Yozana PMKSY Makada District Horticulture and Soil Conservation District Horticulture Officer Ga Kusamnaduna Kaksanga Assembly Constituency MLA Mayanglamam Rameshona Lomi Shinda Ising Jingnaba Pamsing and Tokre Ising Jingnaba Pump Set, Sprinkler Set, Amasung Drip Irrigation System Gi, Polam Singyaba, Pump Singa Adungase, MLA Ramesho Gi, Kaksing Makalo the Labor Yumda Yantokibani, Pump Set Amadi Polam Singa Azi, Lomi Sinda Subsidies Oiba Mamanda, Lupalising Mangamangada, Pangankibani. Kaksinga Oina Lomi Nipalda, Pangan Kiba, Pump Set Asina Lomi Singna, Low Singo Amasung, Manamasing Tabade Hena Kudong, Jahalagani Heidi. BJP Lengangna Chahitara Padaklaba India Amadi Maru Aina North East Region Ge Miamgi Economy, Social Amadi Politikenda Amangka Ata Kya Tholiba Asida Miamna Tumina Laibagi Matam Nate Mitam Miamge Pawana Paratambi Bagi Matam Oire Haina AICC Secretary Ranaj Mokarsan Pundokre Ngasi BT Rotaleba Congress Babanda Pangtokiba Pogi Mipampa Amada Wapama Asipong Dol Adana Ranajina High Lok Sabha Election Naksala Pagi Iroinana Kumsa Lisangani Taramarita Lisangani Kulumdoi Fauda BJP Lengana Miamda Wasakiba Kaya Adung Asipawa Tabako Oina Pangtorak Tabana 10 years of Anekal Haibadi Chahitara BJP Lengangna India da Ladiba Miamge Kongaunaba Haiba Hiramba Asida Miangi Punising Silke Ranazina Makatarana Hai Chahi Lisangani Taramari the Kilisangani Kunmari Forward Chahitara BJP Lengangna Palapa Asida Graduate Amati Postgraduate Loidaba Nahakya Tabak Pangdabagi Changkanghen Hengalakli Lomi Singda Chaiting Kapidi Amadi Nupi Angangda Chataba Kramgi Masing Hengalakli Haina Maran Sirakli Notice Amadi Maruaina Manipurda Mamang Chahigi Megi Tanka Homdagi Oriba Law and Order Pibam Misi Minakiage Matangda State Amadi Center and Paliba BJP Lenga Kitosel Kaya Asigi Matik Sapa Paukom Pinaba
sem sanaba miang ge puning chinke economic and caste sections. Now, if this was held, this was allow representation, will allow the government to understand where people are being unrepresented with regards to their rights, be it in jobs or be it in benefits from the government. Privatization and contractualization is nothing other than an attack on reservation. It's an attack on ensuring the rights of those disadvantaged, especially when you look at health and when you look at education. BJP Women's College Impal Linkat Kiba Tahi Yankai Mapung Parapagi Mapokomon Tauranga Luinana Lisangani Kulum Daida College Asagi Subject Topper Yauna Makotongba Ngamla Kraba Mahiru Shimbapuning Tower Pagitaram Pangtokre College Asagi Central Hall the Pangtokiba Torumpa Aduda Dujamani Deva Sarma Memorial Trust Ke Chairman as Devasekar Sarma IAS Retire College Asagi Principal Hizam Rami Devi Amadi Professor Tampasana Rajkumari, Retire Principal, GP College, Women's College na Mathang Sina, Chief Guest President Amadi, Guest of Honor Oina Sarugyaki. College asge founder Ima Ghanapriyagi Mitamda Amadi, Machanba as Dujamani Deva Sarmage, photo da Haikal Lekat Tamduna Ikakumna Wodke. Tharamadugi Chief Guest ke Waran Piriduna as Deva Sekar Sarmana Hai, Manipurgi Mahima Singh Tambage Lamda, Nupi Kaktangna. Tamba mayam namba sakhangba college ama oiri haibada haiman bathokloi ngasigi thoramachi chahi yangkhai mapan cha asida college asigi oza sing mahiroi singna kathokiba laurakhiba thodangka adu ningsing bane haina suphongdoke manipur gi education sector da ngalingai matamda nupi singbo awangba thaki mahi tambada achawa thodang laurakle College asage principal Hijam Romi Debina College asitiki thokiba mahiroi shingnang ase tonga tonga bathabak toram kudimakta mangzin thana chatpada pungninda apenba poi hiram kudimakta college asage mahiroi shingna achoba phida ama kanbangamle amadi matung tarakpada so hena apaba oirapa oishno haiki makatana haikibada college asage oza amani haibada Mayamna Pipiba Ikai Kumnabana, College Asikidamata Amade, Mahiroi, Nupi Shingidamata, Honaning Bagi Tauna, Hengali Loinana, Oza Singna so Puna, Kusam Nadona Honaminese Haiki. Tarongi Manung Channel listening Kulum Doida College Asigi, University Topper, College Topper, Amade Subject Topper, Oida Kraba, Mahiroi Shinda College Asige Founder, College Asidigi Pota Kraba Amadi, Oza Singna Donate Wakas Award Yauna, Citation Pituna Puning Tawake. National Cooperative Union of India New Delhi sponsored Makada NCUI Cooperative Education Field Project Tawalne Sinduna Nomagi Oiba Embroidery and Fabric Painting courses among us a Wangzing Hodamba Maningleka Deleba Pioneer Club Community Hall the Pangthokre. Training course Ado Hodopagi Tharamda Manipur State Cooperative Bank Limited ke President P. Ranjit Singh Project Coordination Committee Manipuri Chairperson Su Oidibi National Cooperative Union of India New Delhi Governing Council Member Jina Posangbam Amade Pioneer Club Wangzing Hodamba Maningleka General Secretary Iboyama Naurimcha Maitei Amadi Social Worker Maipam Mema Debina Atoiba Metunglansing Oina Saduyake Wangzing Hodamba Maningleka Akoibada Lady B Nupi Kada Embroidery Matanga Training Pikiba Thorambaduka Mari Ledana Project Coordination Committee Manipuri Chairperson Jina Posangbamna Pongdorakpada Yumda Lady Pa Nupi Sing Ase Masaki Oiba Santok Lambi Ama Laina Hingzaba Ngamnaba Pandam the Thoramase Pangtopani Aikoigi Nupi Oibisinga Ase Masagi Oiba Haisingpa Kya Lazaraba Su Potok Sing Ado Production to Oina Putok Pada Amade Marketing competition lakpa madam dadi makhuibu ozanaina training ama piba tangai phadaba leibana ngasigi thoram ase pangthopani haina phongdokhi pa akogi quality sing se mafam chana season adragadi arimbada mangki doba adun main tawraga koina lekai sida kana machine thoba hai kana embroidery da interested oiba amadi kana na tawning ba paisa tanbada akoi imungi amadi isagi iromdom lepchaba
ngamba oinanabagi pandamda nupising asibu akoina asigumba YK College Wansangi Internet Quality Assurance Cell ECOG Seminar Committee na senduna degradation of education, the economy, culture during present crisis in Manipur and remedial measures haibasingda kanana nebagi tharam among ase college asige mini conference hold up thokre YK College Wansangi Principal Dr. Sobyang Girina Moderator within a pangthokiba kanana nebagi tharam pa aduda college asige hanagi Principal Dr. Soybam Birahari IRE Group of Institute, IRE Wangsangi Principal Dr. Naringbam Razikumar, MB College, Impalge Political and Science Department ke Assistant Professor Dr. N. Somerendro, Social Activist Rosen Tongam amasung YK College ke English Department ke Head of Department Associate Professor P. Somerendro na panel member sing oina saruya ke. Kananainaba aduda Dr. and Razikumana causative factors of the crisis social activists Rosen Tongamna present situation of Mori and the future P. Somerendrona overall situation with reference to Sugunu and Seru amasung Dr. and Somerendrona impact of history and politics in Indian political system of Manipur Highway Hiram Sida Wanganke. Kanana nebagi tharompa ado pangthopagi matangda moderator oina sarugya kiba YK College ke Principal Dr. Soybam Girina phongdora kibada chumnagi kanana neba ama pangthoke haiba natabida saruki yariba oza singa madi mahiroi singna housing sathariba crisis asina lamdam asigi education economy amasung culture da kaya yamna akaiba piribage haibadu kumna kanana neduna karamna phibam Fagadan gadage haibadu puraknaba ngasigi khananai nabagi tharamba se pangthokpani haike ngasigi tharamba duda college asige oza singh mahiroi singh kyana saruyakhi Manipur irang loisindrangai cherakta election ge wafam puslakpa campaign torapa miyoshinga paduna maruko kane haina koirambang kaitent joint coordinating committee ge convener Lystrom Memana Pongdokre ngasi Manipur Press Club ta pangthok kiba paugi mi phamba amada wafam ase pongdoladuna Memana hai lamdam asi achoba lampham ma ole Manipur lenga ka amadi India lenga na thogle balanta asida miyamp yaubiranu lenga ka oina thengjisarage haiba wafamba phongdokiba Laikrabani Lengana Kiaraka Hana Haikrabasu Noma Kangdana Missimina Topa Hengalakle Maramaduna Aikoigi Lajariba Kund Ngakpasingna Kunda Ngakpada Sisinariba Kulai Amadi Nomai Munba Tobada Lengana Karigumba Makal Amatagi Action Lokat Bayaroi Kuna ngakpasina nongmai pai haiduna paba punba toba yaroi paliba lengak asina tokataba thabak tawdrabanina kuna ngakpasina kunda ngaksabane karigumba asida phaba punba tawraklabade makhoi gi damalta mama oibe kya leiri haibasi kauganu makhoi gi damal thawai tharabasu thagane haiba wafam phongdokhe oragadi handaki khomam sida ngasi nini humni sida swachapuda mai thagiba Swachapuda lam heliba mayamdo madu sindo phabiraga mai thariba DC chaloi taliba SP chaloi taliba thongna phaba sindo aingi thongda phabiraga court puthoga magi phamam thokba dandi do phangalaga sajiwa jail natraga central jail da mai phamung sindo tharaga dai pan view haiba wafam je thamjage Hauzagoi Tangdu Laita Daba Manipur ge Charang Naba Maraksida Iramda Manipur Dege Chaiteng Kaya Nangkraba Arts Pop Pamsaba Kayana Katuktuna Honabagi Mahina Prek News Guhatina Senba North East Prek Signed Awards 2020 for the Manipuri feature film Thambal The Legacy of Celestial Flower Haineming Tonba Film Asana Best North East feature film Takre Film Asim Maktage Abhi Kundrapamna Best Actor Mal Not Isutake Visesor Filmna Writer Oiba Datamona Piduna Pankhatpa Asalata Oinamna Putokpa Filamna Asamge Jorata February Tangtara Truta Pangtokpa Frek Cinema Award 2024 Ge Lemzaningai Oiba Award Ke Mapu Oibangamki
Housing Janims ke female medicine water arba phibam amana marampo oiduna layengduna ladibi sabung koktage yumnam henthoi masagi chahi ani makairamta ngaribi apokpa yumnam pe herojit ke machanepida Manipur Women's Federation MWF ke president na lutingba mihota kangbo amana minister satuna sengi mateng pangkrai mateng pangbagi kongsat aduga mari lainana Manipur Women's Federation MWF ke president Kundong Bomb Sini Laimana Hai Yumnam pe henthoi da nariba laina asi aruba amati lying bada sel yamna changadaba anaba ama oibana apokpa yumnam pe herojiki housing oidiba imang manungki awaba phibam asina piklipa masa asike lying naban sampam puthokpada awaba ama oide mathau taba sel puthoktuna lying ba ngambagi wangbada leibana chahi nauribi angangka asige thawai kanbada lamdam asida leibiriba pusen chauribi singna angama mateng pangbiu loinana housing Manipur da thogleba land asina marampo oiduna su nomtuna hingjaramba mioi kya supam nompam leidabana santhong lambi leidaktaba asina amuka hena awabada awaba oide kunai asige semilon su lekha tarakle asigumba phibamba asida later laidaba miyusingda ana e gyarokpa matamda amuka hena awaba mayongnari haina supongdoke araba matamda sonthokpiriba mapagi awaba sigi yenga kanda ikona angang sigi anabada sengi oba mateng pangjaba lakjabani masigi janamski mayamnasu hariba sigumaba iningsigi awaba taraba matamsida Nibaki khallaga angangsigi awaba saruk yabiyu haiba wafamsa MWF ki maikaidagi Manipur miyangi mufamda thamjari Walmite Council Sandunanga se kasar bina kandege sart varako holda mipamlen general conference ma pangthokre Walmite Council Central Executive Committee Chairman Hagruzam Nabashyam na tharamapu odana pangthokiba tharambatuda CEC ge Vice President Dr. KN Chand Yangkomdon WMC Manipur Unit President Yukunzo Amadi WMC Assembly Unit President Nabakisho Yumnamna President members in Aina that's the Panke. Ngasi pangtholiba mipamaduge matangda WMC CEC ke chairperson Haikrujam Nabashyam na pangwisingda phongdokpada Manipur da tholibi iranga se thatara surakka kangkhong saire thatara suraba phawba India ge security force listing humputra leidiba asina lan ase thengbangamdri Chinkuki hariba elegant migrant community singa asina Manipur da tawriba landa asi awal langi matungda thengnabalam phamne Chinkuki amadi government of India ga su lainabana maram boidaga Chinkuki singna tawbada India ge security force singna karigumba amata laudre Manipur da leiriba maru aina maite sing nasana nasabu ngak thokso haibugumna tawre haike maneba masi kan ge haita de ai khoi se yellow mi ho pa scheduled tribe list happy wai baneba kari gum scheduled tribe ki kano se wapam ma khoi gi reservation ji scheduled tribe chi leitre han Indian constitution me logo re then Saitya Seva Samiti Kaksingna Chai Kudingi Piba Yendrembam Brother Ning Sang Manale Sangane Kulumdoge Oina Keke Wahingbam na Iba Ay Amadi Cancer Haiba Laidagasi Kalakpada Like-Minded Group Manipur LMG na Taramna Oktuna Ikai Kamnaba Utkray Ngasi Kaisampat Zangsanda Leiba Ima Banquet Hall da Like-Minded Group na Sinduna Pangtokiba Opagi Taramba Aduda Impal West Jilla Parisad Ki Hanagi Upa Adiksa Dr. L. Bobby Like-Minded Group Ki Chief Advisor Wang Kemsa Samzai Amadi Social Worker Dr. Roman Chandamna Athoiba Mitunglen Sing Oina Saruyaki Tharamadi Manung Channa Housing Manipur da Toliba Irangasina Maram Oiduna Lekidraba Athoba Singe Mapamda Ikai Kumnaba Utana Minute Ama Tumina Leptuna Waba Pongdoki
ngasi nungtin pung ama khara helakpa matamda DMPU campus manungda takhelambam Rakesh sahi nipuni pant apopa lekidaba takhelambam ibohambe leipam moirangkhong chinga khamp nongthombam leirak haidiba nupa asi makokta nomai maruna panduna chingnaningai oiba mongda sidina leiram le haidi takhelambam Rakesh house Rems Road leiba eye clinic ama hangduna leijaba bioi amane Rakesh masage license gand paiba mioi amane kanana kari maramge halibano haiba house pawge oinade khangba ngamdre Magna siduna lerem liba mapampa aduda registration number yaudriba dark blue machugi Tata Nexon ge gari ama amadi magi license ganta ama maru taruk yauba magent amasu mapampa adudage pangbangam kre haide thagdo aduge matangda thogdok thopam mapampa aduda Epalwas district police tempa amadi forensic science ke tempa amalaktuna yang Chorsampur district building amasung police station medumna thadokiba bharaki machu ahumgi phiranbo mai thadokiba sida chenaba kuki singi bodini hazirba indigenous tribal leaders forum ITLF amati committee on travelers unity Kotobo terrorist organization amani haina lauthokadabani haina malemgi sangnarabi climate and environment activist Lesipriya kangu samnangasi Union Home Minister Amit Shah da memorandum pising kibada wapam se phongdokibani memorandum baduda paliba wapam singdi DC oiriba Dhanun Kumar ge official residence maithakiba Chorsampur SP Sivananda survey hananaba social media da open aina cash reward lauthokpa asida Home Minister na tumina yengdona leithopam thokte tholiba thoktok asi IT alive amade kotuna insalaga tholiba thoktok ngaktani IT alive amade kotuna sengkiba kuki terrorist singna tha ama ani asida maitei nipu hena hakhre mioi cham hena aso open yaukre masi Mitegi mathakta chathapa genocide amadi masida Bharat lengana karigi damakta yengduna leribano haiba wapam kya memorandum aduda palle Lesipriya kanguzamna memorandum pisaluraba matung paumi singda phongdokibada Manipur thamliba asabra singi mahot ate central forcing na sindopiu ITLF amadi kotugi mabingda indigenous tribal ne haiba wai asinam thakne masi Manipur gi apunba indigenous tribal nate Masida national media amadi lengangna tribal body ama oina lauribasi aran mane haike Sangnaraba Urdu Sairengba Gulzar amasung Sanskrit scholar Jadguru Rambhadracharya da Yankhaini Palak Soba Gyanpit Award Pinaba Gyanpit Selection Committee na khankre Gulzar bo maane Hindi cinema ge damakta tawkhiba thabak sing ge damakta sakhangnaribani lesangani anida mahak Urdu da Sahitya Academy Award phangke lesangani tarahumdoi da Dada Saheb Phalke Award aduga lesangani mari dana Padma Bhushan phangke National Film Awards mga khaksu Gulzar na phangke Jagat Guru Rambhadracharya na Chitrakuta Leiba Tulsi Pit ke founder amasung head de mahang miyam na khangnaraba Hindu spiritual leader educator amasung lairi jamhena ikraba ibane Gyanpit selection committee na haikibada lesingani kulumdoigi oina Lont anidage sangnaraba aiba anida award ase pinaba khale lesingani kunithoi oina lemsaningai oiraba award ase goa ge aiba Damodar Moza da pikhibane Kamalnana haikibada mahangna Prime Minister Modi ga unadri BJP na mahaputaramna ongnaba leidi Maha Congress Party bo thadokpa leitri adumoina mahaki maramda miyamna kari ngangnaba asida mahang nungaite hainasu Kamalnana phongdoke Madhya Pradesh ke hanagi Chief Minister Kamalnath ngasi Delhi da thunglaki Maha Home Minister Amit Shah ga su unaba leptri haidi BJP Madhya Pradesh ke President Vidi Sarmanabudi BJP na Kamalnath Putaramna Ongna Balai Haikibadi Lai Haidi Kamalnana Tam Mapanja MP Odaklaba Sindwara constituency ge Miamna Mahapu BJP da Yahoninge Haidi House constituency as a MP Oriba Kamalnath ke Machanupa Nakul Natsu Mapapunga Loinana BJP da Yaurabi Haidi
Hauzik aroibada maruiba pau amana pizari. State amati Central Force ta singna club singe matakta loge oiba action lawgani haina Chief Minister NBN phongdokre. Kulai paiba kuki singna sugunoda landarapada BSF personnel ama sokle. Amasung sangnaraba aibasing Guljar amasung Jadguru Rambhadracharya dalisangani kulumdoigi Gyanpid Awards piragani. Image PAODAM asagide matang asadaloy chere miyang tabiri basungbo amakahna khumsari.